आकाशवाणी इम्फाल Ngangom Kiran pau pajari ahan bedamar waiba pau. Mukhyamantri Nongtham Biren ngarang New Delhi da Armed Forces ke General Anin Chauhan ge unadun wari sanakrai. Security Force na Kakching Jila amasung Thobal Jila gi tongan tongan afam singdagi nongmai ama amasung bom manga fagatle amasung Uttarakhand gi Silk Yara Tunnel da numit tara tare ni chupna thorkpu yadana leiruba sinmini phumathoi ngarang asoy angam yaudana kan mangam krai. Mukhyamantri Nongtham Biren ngarang New Delhi da Armed Forces ke General Anin Chauhan ge unaduna wari sanakrai. Unabaduda Manipur amasung awang nungpuk lamdam gi ngaksel gi thabak hena mapangan kankat hanaba amasung lam asida piba yawa mateng sing makha tana pigani haina General Chauhan Mukhyamantri da thajaba pirakhi. Tungda Bharat Navy da officer sing wariba Manipur masa singa Mukhyamantri ga unadun wari sanakhi. Unabaduda Mukhyamantri gi maike dagi makhoina makha tana kan honaduna rajya gi mingchat puraknaba khanganki. Amaromda Mukhyamantri Nongtham Biren na Kendra gi Road Transport and Highway Mantri Nitin Gadkari ga New Delhi da unaduna rajya gi lambi thong sangwat sagatpagi matang wari sanakhi. Unabadu da hojik paikaliba National Highway sing samjin sajanbagi thabak athuwa matamda loisinanaba amasung rajya gi lambi thong phiom hena fagat hanaba wafam kaya Mukhyamantri na pukhatki. Lambi thongi phiom fagat anduna rajya gi sanmitlon hena fagat anabasu Mukhyamantri na Sri Gadkari da taksinki. Security Force na Kakching Jila amasung Thobal Jila gi tongan tongan wafam singdagi nongmai ama amasung bom manga fagatle. Manipur Police Control Room na haukiba ahing da thador pachero lamada hai haukiba pung kunmari da Thobal Kakching Imphal West Bishnupura madi Technopol Jila singi tongan tongan wafam singda thiba homba gi thabak sathaki maduda Kakching Jila gi hianglam waikhom laikai dagi local mat 9mm pistol amasung 51mm gi mortar shell ama fagatki. Thobal Jila gi hairok tagina Chinese hand grenade manga fagat pangamki. Amaromda Imphal gi North AOC Birds Parking dagi ngarang miyoi amadagi brown sugar gram chanipan kuntra phare hari. Serolasina makha tana hai itham tangkul village ki singsang da lam ekar kullom da tharamba popi pambi sing ngarang apunba security force ki kangbu sing forest department amasung executive magistrate yobu kangbu amana yanthatuna manghan krai hairi. Imphal halaiba tangkul students union gi mihut singda ngarang security force ki maike dagi sana khonabagi polom singa madi medical kit mateng pangkre Assam Rifles ki serol mada hai tengbang pibagi thabaga se kendra sarkar gi Khelo India gi makhada paiket pani amaromda Sorasanpur jila gi ngamkhai da laiba khul konpui da friendly volleyball match amasu nahan pangthokre hairi tabiriba pawse Akashvani Imphal dagini. Uttarakhand ge Silk Yara Tunnel da numit tara tare ni chupna thorkpu yadana lairuraba sinmi ni phumathoi ngarang asoy angam yauduna kan mangam kre sinmi singa dugi imung manung singna mi kanbagi thabak tawriba miyoi sing rajya masung kendra sarkar gi mari lenbo official sing khudingmakpu thagatpa phongdok kre sinmi singa du Uttarakhand Jharkhand Uttar Pradesh Orissa Bihar Nongchu Bengal Assam amasung Himachal Pradesh tagini makhoi ni phumathoi mak haukiba tha sigi tara nithoi da tunnel adu ningkhairakpadagi thorakpa yadana leirakhibani makhoi na ngarang tunnel adudagi hek thorakpaga Chinya Lisoda leiba Community Health Center da puduna makhoi gi haksang gi piom yangsinki. Mukhyamantri Puskar Singh Dhami amasung Kendra gi Rajya Mantri General B.K. Singh na numit kaya ni chupna thodok thokhum da leiduna mi kanbagi thabak chathariba du haktengna ni yangsinki. Sinmini phumathoi asoyangam yauduna kanmangam kibadu da Pradhan Mantri Narendra Modi na thagatpa phongdokre social media da thagatpa warolomada Pradhan Mantri na hai miyam gi thawjaldagi mi kanbagi thabak tawriba miyoi singna kanna honabadagi makhoi ni phumathoi asoyangam yauduna kanmangam kibani mission asi mai paknana bo honabada mateng pangkiba khudingmak pasu Pradhan Mantri na thagatpa phongdokki. Pradhan Mantri Narendra Modi na appointment letter lising yang kai matoi hena ngasi video conferencing ki khuthang di yanthok lagani rozgar mela asig mari lenana Pradhan Mantri na nongna thabak khalba sing da wang ngangani rozgar mela asi lebak asigi tongan tongan mafam kunthra tare ta pangtokani thorang asi kendra rajya sarkar masung union territory singi tongan tongan department singi matenga loina paiket pani Pradhan Mantri Narendra Modi na thabak pibga sang hengat halagani haina thajaba phongdokki wafam adu thabak to onthokpagi khongthang ama oina rozgar mela asi pangthokpani hairi.
Telangana Bidhan Sabagi Mikal Hang Pangtong Namapung Pana Sam Sablore, Mikal Sagi Bot Kombagi, Narang Arui Matam Pauda, Rasniti Dol Kayagi Lusing Basingna, Makoi Makogi Mirap Singidamak, Lajabi Tadno Bot Komnaki. Pradhan Mantri Narendra Modi Lusingduna, Dola Sigi Tongan Ton Bulusing Kaya Saruk Yaduna, Mikal Gi Bot Komki. Sasan Pariba, BRS Ki Mukhയമantri, K. Chandrasekhar Rao na lusingduna dol gi makok tong lusingba kaya na Mikal Sigidamuk bot komki Congress ki lusingba kaya su Mikal Sida dol gi mirap oiriba singidamak kanna bot komki Bharat amasung Americana lakadoriba tha khargi manungda Prithibibu yangshinanaba microwave remote sensing satellite ama thagalagani hairi satellite asigi maming Nisar haibadi NASA ISRO synthetic aperture radar haina khangnagani New Delhi dangarang NASA ke awang thaki mihut kangbu bulusing lakliba administrator Bill Nelson da Kendra Science amsung Technology Mantri Jitendra Singh wapam masi phongdokibani unabadu da Dr. Jitendra Nahai Pradhan Mantri Narendra Modi ke lamjing makhada Bharat na space sector ge startup paikat pahore ten kraba sahi mari ge manung da space ki startup sam yankai hena leiba ngamlei Delhi yauna awang thangma Bharat ingbaga sang tapna hanjilakli haukibaning thokaba nimitagi Uttar Pradesh Madhya Pradesh Rajasthan Haryana amasung Delhi gi mafum singda nong taba amasung lechen kungna thabadagi ingbaga sang hanjilakli Jammu Kashmir tadi nimidangi matamda ka hena untasilakpadagi khudong chadaba kaya mayoknaba hore Met Office na ngasi amasung hayeng yellow alert lauktokuna nong amasung un ka hena tarakpa yai haina phongdokre Rajasthan gi mafum ayambadana lechen thaduna ka hena ingbagi phibum ama mayok naraba yai habidagi miyam yumdagi chathoktanaba khangan khre ngasi phongwa pause singimar oy pausingidam hojik Ngangbam Amukhomba leire Amukhomba Thagachiri Kiran Indian Navy gi lan gi jahaz Imphal gi crash maikhom hangdokre PM Modi na Manipur bu yamna lumna lawi haiba tai haina Mukhyamantri Nongthom Biriana phongdoke wafamna ponupam pause da ahan be headline tori masiga manaw pau Imphal Isel Express Manipur Mail Imphal Prepress People's Chronicle singba pause singda ju tongan mong da headline to phonari Naharo gi thodang da Supreme Court na kanglu ku irang da sikraba singi aksang sing aroi mathom pangthok na ba yathang takthar kre ha pauna ani sob headline tori Sanali Bagta Naga area da Manipur gi irang mari leina ba rally chatpa yaroi haina Naga gi loop singna phongdo ki wafam ani sob headline to phongri Manipur Mail da mobile internet service makhata ni mangani thingkhre haiba pauna ani sob headline tori mitai mekta iba constitution gi dai growth edition puthokra haiba pawama Sanga Express Manipur gi hambala mai da phongri Imphal Prepress ta Jelarong taba mafam singda hingsa tobidana ba all Jelarong students union na appeal tobagi paw ahambala mai da phongli Sanga Express English ta Kamjong jila da hangba relief camp singda Myanmar ri changsilakpa refugee lising amma hena changjafam lawri border village singda Myanmar ri changsilakpa refugee masing hangalaba yai haina Kamjong gi DC na phongdo gi wafam pawse sigi ahambala mai da phongli Kamjong amasung Surchanpur gi mafam kharada Tharamba Popi Pambi Singh Security Force na mangan tangan khre haina haiba pauna People's Chronicle gi ahambala maida maroi pawina phongli Huelan pauda Mirel Sangsingda thamnakli ba tribal singi haksang sam humputra manga gi manungda sam humpumapan masa khangdokle Manipur lengakna lairon chanpham mapan khandoklamle ningthauka ba fawda lairon chanaba Supreme Court na khangalakle haiba pauna hamba headline tori Ganfew Melda Naga tabam phum singda kuki zo gi rally chatpa tangkhul gi loop singda thingkhre haiba pauna ahan headline tori Tamilong Times ta internet thingba amadi assistant professor lobagi parikha haidok tobi matangda ansam na changsin gani toramba khongjang matam khara handokre haiba paw ama pawsi sida maroi pawina phongli Kiran Thagachari Amukhomba aroibada maruwe paw amuhanna Mukhയമantri Nongthom Birena ngarang New Delhi da Armed Forces ke General Anin Chauhan ga unaduna wari shanakre Security Force na Kaching Jila amasung Thobal Jila gi tongan mafam singdagi nongmoi ama amasung bom manga fagatle amasung Uttarakhand ge Silk Yara Tunnel da nimit tara tare ni chupna thorak piyadana leiruraba sinmini phumathoi ngarang asoi angam yauduna kan mangam khre Paulo jere